Bethany Diaspora Church ki nungsizrabai chilinao marma pangsing ahan ba maktada Prabhu Jesu Christa gi mingda nungsibigi salam pizari ngasi February gi tang ama 2026 eikhoi paminaga dawri ba text asi James chapter 3 Jacob ki chapter 3 verses 1 2 Masi eikhoi paminagani aduga eikhoi Ishwar gi wahai sidagi pukning thaugat minasi Ishwar gi nungsibigi mapalna ngasi eikhoi James chapter 3 da eikhoi changba hauragani masigi damakta Ishwar bu thagat minasi ngasi gi text asi ei Manipuri gi Bible da pathok sage Aigi ichil now sa eikhoi na hena chawba wayen phangani haiba khangba maramna nakhoi gi naraktagi mi mayamna tambiba mi oiganu maramdi Hiram kayada eikhoi pumnamak khudi thi kanagumba mina wahaida khudi thidrabadi mahakti mapung phaba mini masa apumba ya chanba ngami ichili now sing ngasi maru oina ekhoina nainaga dawriba maru oiba wa asi hojiki ekhoina pathokhraba text adudagi yenglaga eikhoi pumnamakna khudi thi haiba asigi matangdani Apostle James na tongan ba Hiram kayada mahakna iba aduga nainaba mayam se ekhoina thengnaba phangi James chapter 1 se yamna athubada ekhoina review tawba matamda achumba losing haigadra true wisdom asigi matangda mana iye ani subada true religion achumba dharma chenba or achumba dharma haiba sigi matangda mahakna takpi ahum subada aranba thajaba aduga aranba thabak tawba chatpa masigi chumthokpiba asi eikhoi James chapter 1 asi paba kanda eikhoi thengnai madu eikhoi nainaba loire chapter 2 da amuk yengba kanda achumba thajaba sigi matangda mahakna iye aduga loinana dead faith asiba thajaba asigi chawraba problem asigi matangda mahakna nainaba address tawba asi eikhoi pare masiso eikhoi mayek sengna loina taminare loinana the lack of a strong faith haibasi yamna akanba thajaba laitaba watpasigi matang asida mahakna iba eikhoi thengnai ngasi chapter 3 asi paba kanda eikhoi kari ubra hairaga atopa problem ama amuk mahakna nainabasi eikhoi gi ngasi gi text asida su uba phangbani madudi karino haiba kanda takpiba oja oina lainingba mi mayam ama lei haibasi mahakna ahanbada palle masigi problem asi Prabhu Jesu Christa na mahakki ministry da adukki matik masigi chawraba problem asi thengnaraga mahakna deal tawkhraba adu eikhoi gospel paba matamda eikhoi uba phange James 3 asida focus tawbase masigi kari haigani eikhoi gi lei asibu lana sijinaba ngangloidaba hairoidaba wahaising phongdokpa natraga ngangthokpa asigi matangda mahakna amuka
takpibani. Ichil inausing masigi problem sing sai hai kibugumna Prabhu Jesu Christana deal tauramba mahaki ministry da eikhoi na gospel da paragadi masi uba phangi. Masi tasengna Pharisee singi lairamba problem adumakni. Matthew chapter 23 verses 1 to 12 asi eikhoi na parabadi masi yamna mayek sengna uba phangani. Eikhoi na loinamak padragasu samlapna haiba matamda matam aduda masaigi hairiba Pharisee sing asina makhoi Moses kumna makhoi masabu sangdam naraga Moses ki sit haibadi magi phambam aduda phamlaga lainingba aduga Moses pu mayamna ikai khumna bugumna makhoi chu ikai khumna bibasi yamna pamjarami masida eikhoi ni yengba kanda yamna manung changna thijanba tarabadi yamna knowledge leiba lausing gyan yamna leiba mi singumna makhoi si lainingi aduga great authority yamna kadi haigani authority leiba shakti pangal leiba adugumna makhoi si lainingi adumakpu eikhoi na makhoi gi punsi yengba kanda di Moses adu makhoi na kaidongai dasu magi pangal magi lausing magi gyan makhoi da leite haibasi uba phangi. They were nothing like Moses ko Moses ka kari mata makhoi da manaba leite haibasi eikhoi na uba phangi. Aduna masigi chap manaba problem asi James na address tawbani mahaki chithi asida madudi karino haiba kanda some like to be regarded as teachers ngasai khoina pathokhiba adugumna ko tambiba mi oiningba aduga aikhoina sida yengba kanda Apostle James na phongdokpadi adugumba tambiba mi oiningba mi sing aduna ningsinggadabadi henna akanba wayen asima khoida laigani haibasi kaudanigai masida mahakna takpibani madudi karino haiba kanda tambiba mi oina makhoibu wayen ba asi phangani makhoigi knowledge makhoigi laijaba lausing gyan adu kadai phawba leibano haibadu judge tawgani aduga their wisdom will be questioned makhoigi lausing adusu usmaina wahang kaya hangbigani their behavior will be scrutinized makhoigi lamchat sajat makhoigi punsi adusu yamna kupna yengsangani haibani maram aduna makhoigi punsi makhoigi thajaba adu yamna high standard awang ba thakta leibasi yamna mathau tai haibani ichilinaw sing aduga Apostle James na phongdokpadi the problem of stumbling khudi thi ba haibasi masi yamna kari haigani achawba problem ama thengnaba yaba lei haibasi makhoina ningsinggadabani masida ngasai haibado verse 2 da maramdi Hiram kayada eikhoi pumnamak khudi thi many stumble in life punsida mi mayam masmaina khudi thi basi laitaba nate in their knowledge makhoi gi knowledge da aduga in their faith thajabada su khudi thi ba yai in their character makhoi gi lamchat sajat tasu in their speech or word moina ngang thokli ba wahai makhoi gi wangang sangang da asmaina khudi thiba yaba asi adukki matik chauna lei haibasi James na masi eikhoi da takpi bani loinana eikhoi na makha paba matamda kari thengnabano haiba kanda he is a perfect man
perfect oiba mi ase kanano masida mahakna takpibagi matungina perfect haibadi sinlessness pap laitaba haiba nate adumakpu thawaida mapung phaba haibani thawaida mapung phaba mi ase eikhoi hujikangi matamda aduki matik yamna wana phangi aduga he is able to master his own body thawaida mapung phaba mi ase mahakki masa magi hakchang adusu phajana mana yengsinba ngami aduga he is not controlled by sin mahak pamna control taude aduga he is an overcomer of sin mahakna pap adu ngami maithiba pi aduga mahakki punsi mahakki lamchat sajat aduda yamna tamjaningai oiba example oina atopa thajaba mayam gi mamangda mahak leiba ngami maduni spiritual maturity haiba perfect haiba se ko perfect man adubu ekhoina tasengna yengba kanda James chapter 1 da ekhoina uba adudi karino hairaga many struggle in their life mi mayam ama makoi gi punsida asumaina struggle tawba lei fighting temptations maru oina athemba asi makhoina sumaina sokna bada thengna bada makoi aduki matik wana lei aduga others struggle with a dead faith syndrome James chapter 2 gi matungina mi mayam ama aranba chumdaba thajaba asiba thajaba gi laina asina naba mayam su lei haibani despite so many weaknesses hairiba mayam ama eikhoi gi khudi thiningai oiba asonba mayam asi leina mi kaya ama sumaina takpiba mi oza oiningba mayam ama leibasi eikhoi na uba phangi ngasi su eikhoi gi singlupta eikhoi gi mayam marakta eikhoi ni yengba kanda takpiba mi oza oiningba na ayamba oirabani hojikan gi matamda angang ahan khaide loinamak akhang ahai saba adumaina leiba mayam eikhoi na thengnai aduga makhoina noluk saraga khangdabadubu khangnanaba hotnaraga thiraga makhoina taraga ishorgi wahai se hena khangnanaba tamjage haiba mi se sukimatik watlakle eikhoi gi singlupta Sunday school tawrabasu Bible study tawrabasu asmaina yawning daba adubu mayamgi punphamda makhoina oina yamna ngangningba khangba saba mi ase sukimatik hengatle haibasi ngasi eikhoi na su thengnariba aduni masiga chap manana matam aduda James na lei haibasi khangbagi maramna masigi wahaising asi mahakna phongdokpani masigi problem asi mahakna address tawraga masi deal tawbani ichilinau sing aduna ngasi eikhoi gi challenge adudi karino haiba kanda Prabhu Jesu Krishna na takpiramba wahaising adu eikhoi ningsingba mathau tai masi eikhoi hena mayek sengningai gi damakta aina Matthew chapter 23 verses 10 to 12 si pathok chage Matthew chapter 23 gi verses 10 to 12 si desmaina ibani nakhoi budi mapu kauhanganu maramdi nakhoi gi mapu Kristadi amatani nakhoi gi narakta khwaidagi chawba aduna nakhoi gi minai oigani masa mathantabu chawjaba mi adu noluk hangani masa mathantabu noluk chaba mi adu chawhan bigani haye chilinau sing aduna aikhoina focus tawgadaba aikhoina hena maru oina khangadaba se karino haiba kanda learning focus on learning hena aikoi khangningai gi damakta tamba haibasi aikoi honasi aduga loinana tambaga loinana aikoi hena chawkhatpa growing aikoi gi thajabada ishorbu nungsibada ishorgi singlupki mi singbu nungsibada aikoi hena chawkhatningai gi damakta hotnaba maduda aikoi focus tawbasi mathau tai aduga loinana becoming spiritually mature thawaida mapung phaba oirakpa
ngamnangaigidamakta eikhoi kanna hotnabasi darkar oye. Aroibada practicing true humility. Asengba achumba nolokchaba asi eikhoi tamjaraga adumna eikhoi hingba tarabadi eikhoi gidamakta henna afaba adu oigani. Aduna actually now sing eikhoi isa na khansi ngasi eikhoi karamaina lay eikhoi gi wakhan eikhoi gi thamoi isana khangi eikhoi hojiki hairiba adugumna takpiba mising ojasing oininglaga mina takpa taningdaba aigi awatpa asonba mayam leiba khangna eikhoi Pharisee sing scribe sing gumna takpipa ojasing aduga yamna mina riga tauba mina ikai khobnaba aduga eikhoi gi machin chatpa authority leiba adumaina eikhoi se lainingbra natraga yamna nolokchana hena khangningba hena tamningba hena chawkhatningba thawaida mapung phaba oiraknaba hotnaba adu oibra haibasi isana khansi takraba mipum khudingmaki mafamda isorna hena bor pinabibo oisunu patana tausi wangthoi singthoiraba sargada laiba ipai sorn hakpu thagali ngasina hakki wahai asina aikoibu achumba afaba muhana takpiduna pukning thogat pire paisor aikoina karigumba khangdana aikoigi asonba laina aikoi khudi thiba yai khangna takpibo ojagumna lainingba kaya lairabasu isona hakna kokpiyo loina nei paisor maru oiba aikoi hena khangnanabagi damakta hotnaba hena chawkhatningai gi damakta hotnaba pathana tawjaba amadi aikoina thawaida mapung phaba mi oiraknabagi damakta kanna hotnajaba amadi aikoina nolok chana achumba nolok sabaga loinana aikoi punsi ase hingba ngamnanaba hotnabiba adu aikoi gi punsida oinanabagi damakta nahakna bor pinabiyo pangal pibiyo aikoi bu nahakna senabiyo hena nahaki achumba lambi adu dai koi bu chingbiyo lamjingbiyo haiduna pathana si tawjabani ngasi diaspora messages sing asibu tatana tariba isilnau khudingmakki matakta hena bor pinabiyo makhoi gi thamoida harau nungaiba aduga santi aduna hakna leihanbiyo amadi thawaida mapung phab oihanbiyo hangchangi oiba darkar ba khudingmak sunakna bor pinabiyo aduga taibang pangi phatraba kaya asidagi nahaknai khoibu kanbiduna achumba afaba nahakki aningbagi punsida hena mapung phana khoi chatpa hingba ngamnanaba nahakki bor nahakki pangal adu pinabiyo haiduna thagat chabaga loinana khudingmak sigidamakta aikhoibu nungsibiba aikhoigi kanbiba mapu Prabhu Jisu Kristagi mingda nijabani amen. Thank you. Isor na mayambo hena bor pinabibo aisunu.